Tara amasung taramathoi suba IRB gi fal laukthokre Khallaktaba candidate Kharadi Esing Chaiduna Laknakhre Sahi anirom fal laukthokpa ngamdana lakhiba rifleman post lising amaga chahum yankhai amade additional post chamriga marfu launana bapangthokiba tara suba amade taramathoi suba IRB gi result ngarang nongalamdai pung ahum lom tabada laukthokre phal laukthokpadu da yauroktaba candidate Kharadi Esing Chaiduna Laknakhre haide Panba yabadi kumja 2018 gi October chaisat kunga tarukta tara suba madi taramathoi suba IRB battalion gi rifleman post lising amaga chahum yankhai amasung MR chamriga marfu launaba Manipur laingaki Home Department na notice thoke madugi tungda laingak na kumja 2019 dagi hauduna tangka kaya thokna recruitment chatharakraba matung sahi ahumlom result haidokpa ngamdana namsinduna lakhibane tungda recruitment asigi Baiba vos pangthoklaba matung amuk result haidokpa ngamdana kuina namsinduna lakhibane thawong adubu yaningdaduna baiba vos khalabasingna JAC semduna khongjang phawba sangsinduna lakhibane result asigi matangda CMB denasu kayarakanna thajaba pirabasu matam san haidokpa ngamdana laklaba matung ngahan ikhang khangaudana social media da result haidoklagani haina viral oirakpadagi ngahan numidang pung 8:30 tarakpadagi miyamna Director General of Police ke office ta khoi mahum sabagum yomsin narakibane result yengba laknakiba miyam adu control tawnaba Imphal West ke SP yauna makok thongba police officer singna hotnabada awaba ama oike written test yauruba candidate sing thenglabasu tumningba amata faudana yamna charangnaba falladu laukthokpa ngainari ngai ngarang nongalamdai pung ahum khare helakpada DGP yauna Manipur Police ki makok thongba officer singna IRB gi result adu laukthorokibane phal laukthokpa adu khalaklaba candidate singde harauna mayumda hankhe aduga khalaudraba candidate singde mayumda Esing Chaiduna laknaba yauki haide ILP pass paidaba nan Manipuri yankhaiga mapan phagat khre Manipur da changlakpa nan Manipuri sing ILP pass paibra paidabra haiba khangdoknaba Manipur Police na satharakpa drive ki manung channa ngahan ILP pass pairam daba nan Manipuri yankhaiga mapan phagat le haide fagalaba nan Manipuri sing adude porompat police ki kangbuna hata area dagi nan Manipuri kunthraga taret singjamai police ki kangbuna nan Manipuri taragani panama diwangoi police ki kangbuna nan Manipuri mari phagat khibane pawasina hai fagalaba nan Manipuri yankhaiga mapan adu ngahan mari leinaba chief judicial magistrate singi mamangda puthoklaba matungda Bengal Eastern Frontier Regulation Act 1973 ki section 3 ki makhada fine thian khre haire ISCOM ki video journalist Puramba Yaning Day Amju All Manipur Working Journalist Union Amju na Infotainment Service and Communication ISCOM Private Limited ki video journalist Kaithe Lakpam Likhom babu masak khangdaba miyoi kangbu amana Puramba gi thawong adu akan mamawongda yaningdaba phongdorok le Amju gi cherol amana hai Amju gi standing committee gi ngarang pangthokiba thuba mifam amana thawdok adu gi matangda khanakhibaga loinana akan ba mawongda yaningdaba phongdokpagi mathakta chenaba miyoi sing faraga matik chaba thabak laukhat pinaba government ke mari leinaba authority sing da taksin ba haina yanakhi haire ISCOM gi video journalist amadi Amju gi member soibam laikai dage ke likhombana mamanaba ahumga two wheeler anida ngahan numidang pung 8:00 nifurom tabada uripok khaidem laikai da salingai da car anida lakpa masak khangdaba miyoi manga taruk lomna mi siba yaba khulai phawba sisinaduna phuramba ne makhoi mari gi manungda likhombaga mamanaba amaga aruba phibam da sokpadagi rims ta laikanari haire asigumba laibak macha ta da baka henba thong asi Amjuna taraina lauroi handakta Manipur gi pawmi khunai da tongan tongan ba maikei da ki kihanbagi thawong chatharakpagi thawdok phongphong saringai cherak asida pawmi ama phuramba si yamna laibak thibani haire mamangda sigumba thawdok aya thokre amade makha tana thokloi hainingai leite adumoina mak asigumba thawdok sing makha tana thoktana bonabada laingaki authority amade laibak miyamna mateng pangbina ba cherol asina appeal tawrakle